ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯂꯣꯛꯇꯥꯛ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯅ ꯃꯅꯤꯄꯨꯔꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯨꯡꯅ ꯆꯠꯆꯕ ꯐꯪꯉꯛꯇꯕꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯈꯤꯕꯅ ꯉꯁꯤꯗꯩ ꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ ꯍꯦ ꯏꯃꯥ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯁꯥ ꯏꯃꯥꯄꯟꯒꯤ ꯇꯤꯟꯐꯝ ꯑꯣꯏꯔꯤꯕꯤ ꯊꯥꯡꯖꯤꯡ ꯃꯥꯒꯤ ꯃꯁꯥꯏ ꯀꯣꯟ ꯏꯪꯅ ꯆꯤꯛꯅ ꯉꯥꯟꯊꯣꯏꯔꯤꯕꯤ ꯏꯃꯥ ꯅꯪꯒꯤ ꯂꯥꯏꯁꯨꯁꯦ ꯈꯨꯖꯣꯛ ꯊꯟꯅ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯃꯄꯨ ꯃꯉꯣꯟꯗ ꯀꯠꯄ ꯉꯝꯕ ꯄꯤꯅꯕꯤꯌꯨꯀꯣ ꯏꯃꯥ ꯁꯥꯔ ꯁꯥꯔꯅ ꯂꯣꯛꯇꯥꯛ ꯄꯨꯒꯅꯤ ꯍꯥꯏꯗꯨꯕꯨ ꯀꯃꯥꯏ ꯄꯨꯗꯣꯏꯅꯣ ꯆꯐꯨ ꯑꯃꯗ ꯍꯥꯞꯄꯒ ꯄꯨꯗꯣꯏꯕ ꯑꯁ ꯑꯗꯨꯗꯤ ꯆꯜꯂꯣꯏꯍꯦ ꯑꯩꯅ ꯂꯣꯛꯇꯥꯛ ꯍꯥꯏꯁꯦ ꯂꯣꯛꯇꯥꯛ ꯂꯩꯃ ꯁꯥꯔ ꯂꯣꯛꯇꯥꯛ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤꯀꯣ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯅ ꯄꯨꯒꯗꯕꯅꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯌꯦ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯅꯪ ꯂꯣꯛꯇꯥꯛ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯌꯦꯡꯅꯤꯡꯉꯤ ꯑꯩ ꯅꯣꯡꯃ ꯄꯨꯕꯤꯒꯦ ꯑꯗꯣ ꯅꯪ ꯍꯤ ꯇꯣꯡꯕꯗꯤ ꯍꯩꯕ ꯇꯥꯏ ꯏꯃꯥ ꯁꯤ ꯄꯥꯏꯌꯣ ꯍꯥꯎꯇꯕ ꯊꯛꯑꯣ ꯑꯩꯅ ꯂꯣꯟꯕꯅꯦ ꯊꯛꯑꯣ ꯁꯤꯡ ꯌꯦꯡ ꯂꯩꯒꯦꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏ ꯌꯥꯝ ꯁꯥꯏ ꯍꯌꯦꯡꯒꯩ ꯆꯥꯛ ꯊꯛꯅꯤꯡꯉꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯩ ꯂꯣꯟꯕꯤꯒꯦ ꯑꯗꯨꯒ ꯃꯤꯅꯥꯏꯗꯧꯅ ꯈꯟꯕꯗꯤ ꯌꯥꯔꯣꯏꯌꯦ ꯈꯜꯂꯣꯏꯗ ꯑꯗꯣ ꯁꯥꯔ ꯅꯪꯁꯤ ꯄꯥꯈꯪꯂꯥ ꯄꯥꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯈꯪꯅ ꯄꯥꯈꯪꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯁ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯨꯄꯤ ꯊꯤꯔꯕꯅ ꯄꯥꯈꯪꯗ꯭ꯔꯕ ꯀꯧꯕ꯭ꯔꯥ ꯍꯣꯏ ꯊꯤꯗ꯭ꯔꯤꯕꯤꯁꯤꯅ ꯄꯥꯈꯪ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯑꯁꯦꯡꯕ ꯄꯥꯈꯪꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯕꯗꯤꯅꯦ ꯃꯗꯨ ꯈꯪꯗꯕ ꯌꯥꯗꯤꯌꯦ ꯀꯔꯤꯒꯤꯅꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯃꯤꯁꯤꯡꯅꯅꯦ ꯑꯥꯗꯒꯤ ꯍꯥꯏꯊꯔꯒꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯁꯤꯡꯁꯤꯕꯨꯅꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒꯅꯦ ꯑꯋꯥꯐꯝꯗ ꯌꯥꯝ ꯇꯥꯍꯜꯂꯝꯃꯤ ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯤꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯤꯔꯝꯃꯒ ꯍꯨꯟꯇꯣꯛꯄꯤꯔꯝꯃꯤ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯝꯃꯤ ꯁꯤꯔꯥ ꯍꯣꯏ ꯑꯩꯗꯤ ꯇꯥꯍꯜꯂꯣꯏ ꯅꯕꯨꯛ ꯆꯦꯟꯕꯨ ꯁꯦꯡꯂꯕ ꯅꯪꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗ ꯖꯣꯏꯟ ꯇꯧꯕ ꯌꯥꯅꯤ ꯅꯣꯏ ꯄꯥꯔꯇꯤꯕꯨ ꯀꯔꯝꯕꯅꯣ ꯑꯁ ꯄꯥꯈꯠꯀꯅꯣ ꯑꯃ ꯃꯗꯨ ꯅꯠꯇꯤꯌꯦ